अहानद मरोई पाउसिंग पिजरी कांग्रेस पार्टी की लुसिंग खरगेना भारत जोडो नए यात्रा की खोंसत खोंजोमदगी लमथारगनी सिंह लेरिबा स्टेट फोर्स सिंह बॉम अमरी नोंमै कापसिंदुना अटैक तौबगी थबक लेफ्टना चथरकली लोइनना मोरेगी कोंडोंग लाइरेंबी मनाक्ता लेबा सीडीओ की पोस्ट कुकी खुलाई पाइबसिना स्नाइपर सिजिदुना नोंमै राउंड अहम कापसिलखरे हारि अमरी स्वामी विवेकानंद की सामग हुंफुमाथोई सुबो मपोक नुमित मरी लेना नंगसी नेशनल यूथ डे मणिपुर यूनिवर्सिटी की डिपार्टमेंट ऑफ फिजिकल एजुकेशन एंड स्पोर्ट्स साइंस पालन तौरे Kurumjari, Mami TV Prime Time News Meeting Tabiru Punupu Amarjit Thokchomna Taram Nokchari. Hoji Pau Sendong ne Pijari. Congress Party की लुचिंगबा खरगेना भारत जोडो नए यात्रा की खोंसत खोंजोमदगी लमथारगनी राहुल गांधी न लुचिंगदुना मणिपुर की हौदुना मुंबई फाव चटकदोरिबा भारत जोडो नए यात्रा कौब खोंसत असी लाकदोरिबा था असि की तरग मरीदा थौबाल डिस्ट्रिक्ट की खोंजोमदा लनाई ओइबा मफम अमदगी इंडियन नेशनल कांग्रेस की प्रेसिडेंट मालिक अर्जुन खरगेना लमथारगनी हाइना ngasi Manipur Pradesh Congress Committee की President MLA के मेगचंद्रना कांग्रेस भवन पांगथोकपा प्रेस कॉन्फ्रेंस अमदा फोंदोखरे महांगना पालिबा सरकार असिना हाइरिबा खोंसत असिबु इम्फाल ईस्ट की हप्ता कंजैबुंगदा अककनबा मी मसिंगदा हौदोकपगी थौरम पांगथोकपा याबगी अयाबा पिरखिदबबु यानिंगदबा फोंदोखिबगा लोइनना सटकदोरिबा खोंसत असि पॉलिटिकल की ओइबा खोंसत नते लमदम की सरकार की मायोक्ता चटपा खोंसत चुनती संविधान पीबा अयाबा अदुगी मतुंग इना मणिपुर तंगदु लेताबा इंग तप्पा लमदम अमा ओइननबा चटकदबा खोंसतनि हाइना फोंदोखि हाइरि चटकदोरिबा खोंसत असि इंडिया की डिस्ट्रिक्ट मरफुगा मंगा हेना स्टेट तरागा मरी फाउदना चटकदबा खोंसतनि हाइरि स्टेट अमगी to protect law and order, life and property. City state government na ay phajana ngak sengani habi mram di makhoi ki tobom thok duty ne mase aduna Rahul ji lakpa koi gi yamna peaceful rally koi na organize to bi se tawjari bi se masidai da oi phajana cooperation state government na cooperation pb na state agency na proper protection pina sigumba Rahul ji की peace ready से कोई honorable AICC की president श्री मालिक अर्जुन खरगे जी ना मसी flag off तौगदा बनी अदुगा मसी की जत्रा जी मयान मैंने खंगबिरे राहुल जी ना lead तौरगा चट्टी गदा बनी ना कोई की site की कोई maximum state agency लेरिबा I am law enforcing agencies in the cooperation. Bijagani. Cookie Kulai Piper Singa Morigi Tongan Tongana from Single Ladyba State Force Singa Bomb Amadi no make ups in the attack Tobugi Tabak left in a Saturday. Ngasi Ayuk Moreda curfew comptoling Ayuk Puntare Lom Tarakum Matamda Morigi Kondong Laidembi Manakta Leba DM Hotel Manakta Matam Karagi Oina Hang Liba CDO gi poster Cookie Kulai Piper Singa Sniper Sijanaduna Nongmay round Ohum Kapsila Krehari Cookie Kulai Piper Singa Kapsilakiba Sniper Maru Singadu DM Hotel Adu the Ladyba Commando Person Singna Tumnariba Kagi Falangda Amadi Tongnau Manakta Panki Adam Wainabak Aso Open Amati Yauki de Hari Ningsing Bayabade in the mid Karnigi Mamang the Su DM Hotel the Hangliver CDO gi post Asida Atamnana Cookie Kulai Pibesinga no make ups in the attack Chatarak Padagi Commando Person Singa Handuna Kapna Kibagi Todok Sing Lakrabani Pau Cinemakatana Haribadi More the security force na Akanba section Taurang Lokat Padagi Santigi Pibum Kara Hanjelak Padagi District Administration gi Maike Digi More the Matam Kaktana Tamlambak curfew Ngasi Ayukpung Taruk Tagi Numit Yumapung Tarani to Pawbokom Tokibani Curfew controlling Eda Cookie Kulai Pibesina DM Hotel the Labor Commando gi post Asida attack Chatar Kibani Hari Nakalamarom the Bishnupur District Kumbi Police Station gi Madung Chanba Wangu Sabal Maning by Chak Pichingda
sing sanba satkiba miyoi marigi manungda ahum kuki khulai paibasingna hatkhraga amana thiba khangdana leiringai cher asida ngasi ahingdasu hautak tampa khunau thauba lekai dasu kuki khulai paibasingna bom amadi nomai kapsilaktuna landarak padagi hautak tampa khunau dalaiba ani suba maharajmen amadi samaga nifu mari suba BSM na handuna nomai kapki amadi Bisnupur District Police ki ahenba force sing su yauna ayuk pung taruk lom tarak pa aduai fawba khut thona ke hari thodo aduda hojik fawbi yona aso apan gi marik chumba paw phangba ngamjai Swami Vivekananda ki samaga humpuga mathoi suba mapok numit ka mari lenana ngasi National Youth Day Manipur University ki Department of Physical Education and Sports Science ta palan tokre Program asi Manipur University ki NSS cell amadi Khelo Bharat Manipur na punna sinbani Program asi Naharol Singbu sports ki khuthangda matik chabalu chingba mi ohenna bagi pandamda sinbani ngasi gi Naha Singbu haithoi singthoiba leadership amamam ohenna ba aikoina pung thogat pigadabani Program aduda miyoi chama lomna sharuk yaduna khananai nakhi baduda Dr. M Nodia San Singha Coordinator NSS Cell Manipur University amadi Dr. L Santos Singha Associate Professor Manipur University na wangang ki hari Ten amadi 11 IRV gi nauna khalaba personnel sing Assam gi Dargaon da training tawragani haina Assam gi Chief Minister Himanta Biswa Sharma na phongdokre Manipur da hoji tholi ba irang asina maram oiduna Manipur sarkar na nauna khalaba 10 amadi 11 IRV gi personnel singbu CM Birena Assam da training tawbugi ayaba pibina ba haijarakpagi matungina Assam gi Dargaon da training tawragani haina Assam gi Chief Minister Himanta Biswa Sharma na phongdokre Ningsing bayabadi hauzik lamdam asida thokliba irang asina maram oiduna 10 amadi 11 IRV khalaba personnel singna mari lainaba authority amadi Chief Minister Birenda memorandum pisinduna mau sagum Manipur Police Training College pangaida training pibinana ba haijakiba laikhrabani hari Manipuror kisu police battalion tate training korar poribek nai karne Manipur policeor notun battalion etak Dergaon proshikkhon hobo so Manipuror mukhyamantri mok eituke request koribo ahisil je Manipur battalionor training tu jate ami Ahomot dhuniakoi kori diu gotike etu completely eta official discussion asil it was not a political but dujon politician log pale to politics or kotha pate that's a different thing Khul ngak leba volunteer singbu CBI na kokhatuna wahang pahung tawba yaning de haina Thobal Charangpat ki maira paibi singna phongdorali Thobal Charangpat gi sorok khaibam yai ferembe kauba khul ngak panaha amabu January 8 da CBI na laknana ba kauba asi yaning de haiduna ngasi Charangpat mayai lekai da wakat mi phom aduda kangabam Malaya Kobi Nupi Amana Phondo Kibada, CBI na Kul Ngak Singbu Kauraga, Wahang Pahong Toriba Sikarigino, CBI Gitong Yaning Day, Masagi Oizaba Kaya Tadoktuna Kul Ngak Liba Isa Sing, Mama Sing na Sogali. Makoiba Equina Sogatkani, Mamang Sahigi me Ahumdagi cookies sing na Maite de Landa Duna Micham Kaya Haliba Asida, Makoiba CBI na Kokatriba Karigino, Masida Manungda Aronba Amalaiba Mali, Masi Tobigano Haiki. Ngasigi wakan mi famadu khul ngak liba singbo FIR fan ba yaroi CBI na makhoibo kokhat pa yaroi haibagi kholau kya su lauki koigi khul ngai ba angang singsida FIR pan salaba karigum angang singja kauraga CBI na introduction tongni hayak pa tarbadi mama akhoi singje anakan ba lalong kaya siduna akanda akhoi khongjang ta chalakane ba isagi damak ngasi mama oibi akhoi na isa bu thawai gi mani ni khanna thamjari ba isa sing asibu phara hat khabani achukti mati miha thina hat khaba ngarang na han dasu ching janba takhiba moi mari se miha thina hapira bane ba chida sunatana khungak ni ba isa singa se isa khuding ma se khungak bu khuding ma se kaura CBI na kaura ga makhoi bu introduction taura ga phajin laga thamgi ba taraga di khulla se kana na ngau ga dori ge ba BS Atem NSCN IMG Deputy Auto Launcher oida wasak laukre Haukibaning Tokaba Namita NSCN IMG Hana Army Chief Amadi Collective Leadership ki member Oiramba BS Atembo Government of People's Republic of Nagalim GPRN Deputy Auto Launcher Deputy Prime Minister Oina Wasak Lokre Hari Deputy Auto Launcher BS Atem Manipur Urkul District ki Manung Chanba Talui Kungangda
poki mahak Silongi San Anthony College tagi economics da graduation loirba matungda ingso lisima samapan humudraga humdoigi September 3 naga army da tongan from pirate laba matung ingso lisima samapan marfuga mapandagi lisima samapan marfudraga mapan ge July kungamari forward chief of army forward oiram laba mihoi amani hairi NSCN-IM gi thabak thoram kayada thuna yangna mangda sanction nabagi pandam thamduna sahi marfuga mapan suraba NSCN-IM gi luchingba muiba amadi makok thongba luchingba singna kupna khanaraba matungda BS Atembu deputy auto kilonch oina wasak laukibani hari panbai matam kayagi mamangdagi muivana ahal oisilakpa maramna mahaki matungda NSCN-IM bu BS Atem amadi RS Rising anigi marakta kanana luching haugani haiba ase khanaduna lakibani hari Wangu sabal ge hautakta haukiba January tang tarada kuki terrorist singna mihathina hatkiba thodo adubu kokomina hakchinna condemn tawbaga loinana miyoibagi minungsi leitana sing chalaga nomagi chara talaga chajaba micham ahum tamthina hatpi khiba abana thiba khanghandana leiriba asi security ge advisor ge asoiba amadi section bawatpana haukiba numit kharani asida thoaningdaba thodok thokle haina kokomigi media coordinator na kujek piduna thadorakpa cheron amana phongdorale Serona sina makatana hai unified command puribasi athubada Manipur ki chief minister na sinabiduna lamdam asigi yalhomi gi punsi amadi lanthum ngakpada achoba thodang lohanbi haina khangalakle Cannes Film Festival lisingani kungo humdoida utuna Manipur State Film Development Society bu malim gi thakta saktak kiba aribam Shyam Sharma gi masterpiece Ishano film asi chatliba tha sigi kunga mari amari kunga tarukta to Save and Project Festival pandamda New York ki Museum of Modern Art MoMA da malim gi miyam gi mangda film asina Manipur gi saukhalaba culture amadi lamdam asigi tanglaba fajaraba film asi utkane hari Mumbai ki Film Heritage Foundation na film asibu digitization amadi restoration ge achangba senpham khudingmak puthokpani hari film ase Manipur Film Development Society Film Heritage Foundation Mumbai amadi film asigi producer director Aribam Shyam Sharma ga punna honaduna ngasi mai pak pangamlibani hariba film ase Cinema Retrovato Festival Italy Film Restore Festival Berlin the festival days 3 continents Singapore International Film Festival amadi Mami Mumbai hariba malemgi mafam kaya dasu film asi utkre hari lakadoriba chahi asigi May thada Cinema Reborn Festival Sydney amadi Melbourne da su film asi sharu yaduna utkane hari lamdam asida tholiba irang asigi marakta film asina malemgi miyam mangda Manipur bu saktakpa lamdam sige saukhataba culture amadi Manipuri film bu saktakpagi tanja lawba ngamlagani haina cheron asina hairi Tha sigi tarada Bishnupur district ki Wangu Saval maring maichak pichingda sing sanbasat kiba sinmi micham miyoi marigi manungda ahum sina fangkiba amadi amana thiba khangdana leiriba asibu thamoi sokna nungaitaba phongdok pagaloinana misi asigi matangda lamyanba Irawat Memorial Integrated Trust Manipur amadi nongpok lengak apun baluf anina akan bamongda yaningdaba phongdokrai Thodo asigi matangda lenga asina matam chana karigumba wafum amata leibak miyamda thamkidaba amadi mara leiba sing phwabagi paw miyamda khangandaba haiba ase ngasigi lengak pairiba sing aswanba adu miyamda uchare haina phondoki law and order gi phibam phagale hariba ase karamba mafamdano adom gi sekpal marina question ba quarter manungdara Nongma kangdana nongmai bom na chingba kapsilakpa phongnami hatpa kaya satharliba asi law and order gi phibom phagatpagi khudamla amadi miyamna sijinariba ising khong singda mi siba yaba thau amasung chemical kaya thadaraktuna attack torakpagi khudam sangdam kaya miyamna ukhre hana phongdoke Tangara Bishnupur district ki Wangu Sabal maning mechak bisingda akoi singsan bazatbada miyoi ahumna sina phangkiba amadi amabuna thiba khangdabagi thabama akoi handak lebak miyam gi mangda sangsangna ukraba asigi thodok asibu
ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤ ꯍꯥꯏꯕꯗꯤ ꯂꯤꯃꯤꯠ ꯑꯃꯗꯤ ꯅꯣꯡꯄꯣꯛ ꯂꯩꯉꯥꯛ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯤꯃꯤꯠ ꯑꯃꯗꯤ ꯅꯣꯡꯄꯣꯛ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯖꯔꯤ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯔꯤꯕ ꯍꯥꯏꯇꯥꯔꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯐꯥꯕ ꯄꯨꯟꯕꯒꯤ ꯏ ꯄꯥꯎ ꯑꯃꯠꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯅꯍꯥꯟ ꯂꯤꯂꯣꯡꯒꯤ ꯊꯧꯗꯣꯛꯇꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯇꯨꯅ ꯊꯧꯔꯝ ꯀꯔꯝ ꯍꯥꯏꯅ ꯇꯧꯈꯤꯕꯅꯣ ꯈꯣꯠꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣই ꯄꯦꯟꯖꯗꯦ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯕꯤꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯅꯨꯄꯤ ꯀꯌꯥꯒꯤ ꯃꯤꯠꯀꯤ ꯄꯤꯅꯣ ꯂꯩꯉꯥꯛꯅ ꯇꯥꯕ ꯌꯦꯡꯈꯤꯒꯗꯧꯔꯤꯕꯁꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯍꯪꯖꯔꯤ ꯆꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10 ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯏꯝꯐꯥꯜ ꯋꯦꯁ ꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯃꯈꯣꯡ ꯍꯦꯚꯤ ꯐꯨꯑꯦꯜ ꯁ꯭ꯇꯦꯁꯟ ꯒꯤ ꯌꯥꯝꯂꯕ ꯊꯥꯎꯁꯤꯡ ꯇꯨꯔꯦꯟꯗ ꯆꯦꯟꯊꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ SIT ꯑꯃ ꯁꯦꯝꯂꯒ ꯑꯊꯨꯕꯗ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯄꯟꯊꯥ ꯑꯣꯏꯗꯕ ꯃꯔꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯝꯄꯥꯛꯀꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯒ ꯂꯩꯔꯤ ꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯔꯦ ꯈꯨꯟꯖꯥꯁꯤꯡꯗ ꯀꯥꯟꯇꯣ ꯁꯥꯕꯜ ꯀꯥꯟꯇꯣ ꯈꯨꯔꯈꯨꯜꯅ ꯆꯤꯡꯕ ꯈꯨꯜ ꯀꯌꯥ ꯐꯥꯎꯔꯒ ꯂꯣꯛꯇꯥꯛ ꯌꯧꯔꯛꯀꯗꯕ ꯏꯁꯤꯡ ꯑꯁꯤꯗ ꯃꯔꯝ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯛꯄ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯈꯛ ꯌꯥꯔꯣꯏ ꯍꯧꯈꯤꯕ ꯆꯍꯤ 3 ꯃꯦꯒꯤ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡꯗꯒꯤ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯄꯥꯏꯞ ꯂꯥꯏꯟꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯁꯤ ꯊꯥ 9 ꯍꯦꯜꯂꯕ ꯐꯥꯎꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯁꯤꯅ ꯄꯤꯕ ꯈꯨꯜꯁꯤꯡꯗ ꯏꯁꯤꯡ ꯐꯪꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ ꯍꯥꯏꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯂꯩꯃꯈꯣꯡꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯇꯣꯇꯤ ꯄꯥꯏꯞ ꯁꯤꯖꯤꯟꯅꯗꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤꯕ ꯂꯩꯈꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯊꯕꯛ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯧꯈꯠꯇꯅ ꯂꯩꯈꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯅꯤ ꯍꯤꯔꯝ ꯑꯁꯤꯗ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔꯅꯁꯨ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩ ꯐꯨꯑꯦꯜ ꯑꯁꯤꯕꯨ ꯑꯇꯝꯅꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯊꯥꯎ ꯂꯤꯛ ꯑꯣꯏꯍꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯂꯩꯕꯅ ꯑꯁꯦꯡꯕ ꯑꯃ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄꯤꯌꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯥꯎ ꯆꯦꯟꯊꯕꯗ ꯊꯤꯡꯅꯅꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP IPS Sivakantana rapid oiba khongthang paikhatkibubu luf asigi maikaidagi thagatpa phongdokchari haina phongdorli National Youth Day Thobal leba asigi mafum kayada pangthok Naribagom Thawal College Thawal Amadi ABBP Thawal Unit Anina Puna Kusamnana Sinduna Swami Vivekanandagi Samaga Humpumathoi Suba Birth Anniversary Gi Thoram Ngasi Self-Reliant Bharat and Role of Youth Haiba Hiramda Kanadainaba Thoram Amaga Loinana Thawal College Ki Multi-Purpose Hall da Pangthokre Thoramaduda Manipur University ki Registered Professor W. Chan Babu, SP Thawal Rakesh Balwal, Thawal College ki Principal Professor M. Bina Devi, ABBP Thawal Unit ki Secretary Tina Devi Amadi, ABBP Manipur ki Treasurer Deepak Ningombamna Athoibu Mitung Singh Oina Saruyaki. अथोइब मिथुंग सिंगोइना लुचिंगदुना स्वामी विवेकानंद अमदी भारत माता की फोटो दा मैराकतुना इकाई खुमनबु उत्पग लोइनना हौदोखिबा थौरम अदुदा वांगांगलोइ कयाना स्वामी विवेकानंदना यूथ सिंगिदमक्ता थंबिरम पाउता कया पाउदमदुना वांगांखि अथोइब मिथुंग की वारोल पिरदुना MU की रजिस्ट्रार प्रोफेसर W चान बाबुना हाई ngasi मालेम की लैबा तंखाई अमदी लान सोकनदुना लैरिबा मतम हाइबदु ओइरे Tangkak asidadi Swami Vivekananda ki Universal Brotherhood haiba ideology ase yamna maru oiba ama oirakli. Mahaki Global Harmony da yumpham oiba ideology ase yaudana leiba amagi economy gi phibam ase kaidongai da fagatpa ngamloi. Maram asina miyam punamangna Vivekananda ki ideology kaya ase khangminase amasung ikai khumnase haiki. The main ideology of
Swami Vivekananda that talks about universal brotherhood becomes much more relevant on today's time. He talked about promoting global harmony, and promoting global harmony has become so relevant on today's time. Without that, the economic growth and economic independence, self-reliance, the concept which we promote on today's time will be badly affected. Economic position, strengthening economic position itself is very important for a peaceful living. And because of this conflict and war, economic activities cannot be executed and implemented fully. And that is one of the greatest Kuki militant singna miyoi ahumbu tamchina halaga hundok lamba amadi miyoi amana thiba khangdana leirakhiba adugi matangda leibak asida lolei haiba khangnanaba athubada Manipur Sarkar amadi Center leingakna mihat pasing faduna cherak pigedabni haina International Maitai Christian Youth Assembly ge advisor Reverend K.S. Suresh Kumarna paumisingda phongdokre Pausina makatana haikibada leikidraba imung singi miyoi singa unaba amadi tengbang pibagi khongset amada IMCYA gi Maikaidagi Marilenaba Singi Pukning Singsinki Loinana International Maitai Christian Youth Assembly gi advisor Saknairaba Comedian Joseph Reverend K.H. Suresh Kumar General Coordinator Suresh Moirangthem Public Relation Rishi Polem Pastor Kiran Lesangthem Pastor Sanjit Pastor Roman Loinana Atai Pastor Amadi Thomi Kiana Saruyaki Economic Leisure Pharmacy macha pikli ba ngang leheuba imu adudani imu sida laksaba matamda khoi yam nuai tabsi imu sida sing thiba chali basi yum sigi macha sing mama imung sida chak khitang thongaga singduna chak khara thongaga chana na bagi damak lan manu warbasu cha daba yadi hing daba yadi maduna chana thangna bagi damakta sing khajitang lawjaba chapani khulai pairaga nongmai pairaga chachaba natte aduna khulai yaudana chatpa miyoi singda sumaina khut thabasi phatte yamna thagani oiba koigi lemakhongda kuki gi iche chalama koigi 80 gi chininaw singna thengnaba matamda madu kari mata khut thadana kuki gi iche chandubu thadok piki madu taba matamda khoi thamoi sida yam harawi mapu bungona su yam harawgani aduga aikoi gi BSF ki gari thoruba naran sena romdagi inaw ma kuki gi iche chansingna mapu phajana ningthina thadok pirai madu tajaba matamda su kuki gi iche chansing adubu yamna thagali shona marang kaiba bo pibi ba soisunu sumaina aikoi micham singa sidi amana amada khut thanagumsi aduga khulai pairaga lan la abamidu da khut thanabadudi madudi lan taunabani haina khallage adubu khulai yaudaba singda smaina khut thabasidi mapui bona yaba thabak sunate aduna aikoi gi thakta soidana dandi leigani aduna masigi thabakse aikoi International Maitai Christian Youth Assembly na yamna nuai taba thamoi sokna masi appeal tawjai Laglibo January Taraga Maridagi Lamthagadoriba Rahul Gandhi ki Bharat Joro Naye Yatra se Manipur ki opposition the Labour political party Tarana Saru Yagani Haina Hana Minister Weramlaba Dr. Nimaisan Luwangna Paumi Singh the Fondokrai Ngasi Manipur Press Club ta Fangtho Kiba Paugi Mifomda Mahakna Hai Khongset Asi Namthabiraba Singhi Achumba Fangnanabagi Damaktani Masida Manipur Miyamna Mapung Fana Saru Yabiu Bharat Joro Naye Yatra ase lakliba January Taraga Marida Manipurgi Senglabo Mapam Ama Oidiba Khongjomdagi Congress leader Rahul Gandhi na lamthagani Mahak Sekmaida Ahing Amalekani Aduga Matangi Numita Nagaland Tamna Chakhigani Khongset asi Rajnitiga Mari Lenade Achumba Puraknabagi Damak Chatpani Rahul Gandhi ki Khongset asina Thanipan Helaba Manipurgi violence asi Malemda Khanganduna Achumba Adu Putokani Asigumba Yamna Santi Wina Satkadaba Khongset Asibu Manipur Lengangna Atingba Piba Manbagi Thawong Amatoriba asi Yamna Laibak Tivani Lengaki Thawong asi Yamna Puxil Pikpagi Mawongi Thawong asi opposition gi political party Tarana condemn tawi Khongset asina Mana Tadraba Prime Minister Modi gi Nakung Yohungani Kumbi Hautakta Singyan Basatkiba Kunja Mari
bu tamthina hatkibagi thong adu political party tarana akanba mongda condemn tawi loinana makhogi awabada saruk yari asigumba kaya asi matungda thoktana ba lengak na honabiyo hainasu hana minister oiramlaba Dr. Nimai Chan Luang na phongdoki mafodam kita tumu khunda so am hat kare sin sipa nomata lepa leti sarkar se leta pumni haije sarkar se completely failure bani maruina ujiki hokta tisidi asida ni phagri ba khotri ba har kri control do kon do asi masad su sarkar na thirga porprati prajana tijerga porpaneva thawatpaneva asidi thoina ruponate jamna ching athapate hokta ke tu mem som saitana umilere sadana simbal ku kamu kumbi hautak-tagi sing chanba chatkiba miyoi ahum tam thiba mongda hatkiba amadi miyoi amabuna thiba khangdana leiriba imung singda LMG na ngasi khudakki oiba polam sing tengbangkre lamdam asigi ka hena awa ana taraba khudong thiba nanglaba miyoi singda leptana mateng panglakpagi sharuk ama oina ngasi nungtil like minded growth LMG Manipur gi mihut singna haukiba January 10 da kumbi hautak tagi sing chanba chatkiba miyoi ahum tam thiba mongda hatkiba miyoi amabuna thiba khangdana leiriba da awaba tariba imung ahumgi awabada nongmada sangdraba yadraba asa athak sing mateng pangdana imung sing asigi awabada saruk yakre LMG Manipur ge secretary Ojit Sorok Khaibamna luchingdana chatkiba ngasigi tengbang khongsat aduda group asigi publicity secretary Rakesh Naurem amadi Surendra Ningomba Dr. Inauba Nongmaitem na chingba member kayasu saruyaki ngasigi tembang thorom maduda saruyaki ba singna leikidraba miyoi ahumge thawaine ingna chingna leirunaba amadi thiba khangdana leiriba miyoi adu fangan biu haina minute ani tumina leptuna thongni jaki Manipur Police Control Room dagi thadorok pacheron amada haukiba pung kunga mari asida mafam kharada pamdaba thodok thorak pa yabagi chingnaba leram labasu thokidre hairi Security Force na hautak Bisnupur Thawbal Tengnopol Imphal West amadi Imphal East district mafam kayada thiba humbagi thabak chathakre loinana hautak mapalok singda mangkiba miyoi marigi manungda ahumgi asiba haksang recover tokre Manipur gi district punamakta pamdaba thodok thoktananabgidamak punna checkpoint samaga nifugani thoida achat ok sing sek tobada chingnaba ching amasung tamda punna miyoi chahumga ama fagatuna wahang pahong chathaki hairi miyamna semjin sajanba video amade aranba pawda thajabigano hainasu Manipur Police Control Room dagi thadorokpa cherona sina phongdorale Mahesor Thonaujamna Kumbida Kuki terrorist singna tamthina hatpi khraba miyoi singi yumda chatuna awabada saruk yaruri Kuki terrorist sing amuk hanna sangsilakpa yai haina tumba chaba khangdana leiriba ima singshu unakre Hiramasiga mari lenana Mahesor na hai khulai pairaga lan yawbusu nataba suja nomjaraga nomagi chara tanduna hingjariba icham chamjaraba mibu tamthina hatpiba asidi sadagi hena fatre takpani haina mahakna makhatana phongdoki Tholiba thaudo adugi manakta meter chanirom damak nakpa area da central enforcing leiribani security leina micham praja singbu kuki terrorist singna hatpiba asi security leibagi kari kanarugani Unified Command pariba security advisor na tumina leiba khak yaroi amadi micham praja bu ngakpiba heitragadi hauzik wariba security advisor sindokpiro Unified Command ngamba mida pahenbiro Tolop sabagi khakta leiba oiragadi atoppa mafamda tawbiruro praja yamna ware ngamgadaba mi oina leibiro haiduna mahakna makhatana phongdoke Imale baki mafam sidabu jaga amada thabak suba yadragadi akoi state sida leirubagi country sida leirubagi kai wahan thok oidoino ba aduna yam tuna si ai government da ai request dalak tresi request oira aroi
aduna praja sing ya choi ho mala ani laksu la abani imai ben tumam chabam khangdan leirabani aduna akoi gi press media ke ke na so ai request tawjari haiba matamda kuki ni chingna ba mi kharana natra masa khangda ba haiba do haibi ganu tasen kuki terrorist sing sina halabani haiba se chung khangabani mi pum khudi mangna aduna adu si masu laira aduga unified command or security advisor se haitragadi thabak to mapung phana pangthopa ngamoi do itaragadi power phuthokpa ngamoi da taragadi hanbigro power phuthokpa ngamgadaba achumba tawgadaba mi wena thabiraga koigi unified command se paibiro na so haijari. All Manipur Working Journalist Union Amadi Lions Club of Imphal Excellence na pun sinduna ngasi paumi singi oiba free medical camp ama Major Khulda Manipur Press Club ta phangthokre. Camp ase amjugi sahi yankai surakpa mapok kumon palan ga mari leina sinbani. Ngasi free medical camp aduda lamdam sigi I paugi lamda thabak toriba paumi marfuga humdoida diabetic leina sek tauki aduga paumi humfuga mathoidana mit ki problem kari kari leibage haibadu sek tauki. Thobal athokpa mayai lekaidagi khangembam Ramila Devi sahi kuntraganithoi apokpa heramotna ngasi langol leiba all as home da lupa lak manga dan tokre. Senfam adu ngasi press club ta phangthokiba achamba thoram amada Ramila na all as home gi chairman oinam mangi singada check oina khusinaki. Thoramadda home gi chairman oinam mangi na phongdokkibada ngasi Ramila na pibiriba lupa lak manga asina home asigi anobaka ama saragani. Hojik ningtham thagi matam oibana ahal sing ingbagi khudong chadaba kaya mayoknari. Anobaka ama saraga ahal singbu nungaina thamba yaragani. Masigidamak Ramila bu thagale. Langol all as home asida hojik kana leijadraba ahal tara leiri haiki. Qualiterba aingba dusit marakta tu bom sabam khang leriba ole thokse halna bajingo dum na leriba ka ama ta lena dum dum ma takira base hainga ne ta tukat ko buk se bolo na laigi basa ko tholam ba pira tori kai ko buk sari do na na mio ki ati mating na sala iba langu chidol lai ba sim ko ole ko basi lenga ki mating phamde ha ya su piro ni ben lenga ki mai mating phamda tak pe awa na sala ira bisi ko ba solo ku piro to na domila na to piro to na si langu chidol lai ko Masibu, sana na bedoktor pala mga TV bahisi Manipur ki miyang kudimong sita gidana ilagi ang mapapong sita tawag kudimong ta miyang kaya na mangola sibat pipir mo kita ta miyang mo tayo na kudimong Lemakong Power Supply Station dagi thau yubagi thodok miyoi ahumna saba committee amana thizilagani hari. Lemakong Power Supply Station da thau yuduna kanto sabal lekai gi tumu lairembi khong manungda thau chen thaduna amang atakya thoan kiba adu matau karamna thokpa thodokno haibadu thidokani. Thaba se atamnana tauribra haibadu thidoknaba Asutosh Kumar Sinha IPS ADGP Dr. Sailia Kumar Chaurasia IAS Commissioner Kam Secretary Power Amasung M Pradip Singha IPS Additional Secretary Home Government of Manipur na Sembak Committee asida numit taraga mangani gi manungda marik chumba report pikhalanaba Manipur Sarkar na order thokre hari. Mayai kaba sinjak saba amadi yonba sing pung humbudrani thoigi manungda sangjarakadabani haina All Manipur Muslim Development Committee AMMDC gi cherona mana phongdorali. Cherona sinahai mayai kaba sinjak saduna tungi yumbirin kayagi punsi lamkhangda pikhamnakre. Kaya amana nisagi ipakta tawduna leiri. Masagi oijaba thiba kharana sel khara fangnanaba nisa yonduna miyoi kayagi I thakli. Masina maram oiraga iramdam asida khunda minariba kanglup maselgi marakta nungsina handaba yaba thodok kayasu thoktabanati. Lamdam asida maitei pangal singna khunda laitaba haurakpadagi pangalgi ipa ipu singna lamdam sigi oiba thodok wathok khudingda saruk yaduna lali. Manipurgi maitei pangal singi maraktagi mayai kaba chinjak saba yonba khudingmakna pung humbudrani thoigi manungda laktuna sengdok kadabani. Natragadi media gi thongda maming mathaga konana lauthoklagani. Loinana lamdam asigi tongan ba CSO sing dharmagi luching basing amadi miyamga khussamnaraga akanba thabak lokhatkani haibu wafamsu AMMDC gi cherona sina makhatarali.
Isagi mayokta chungsin khunjang asi hen kansin da be adaba ama oira e harusini koina hokiba da su dharmagi lusimba sing satra organization ri mera pai club organization mayam loina na sai mayokta thok thorong ke ato duna sa thingi thok mayam su changchang gre audio jing ni sai oliba maruina iram da rasida lebiriba lebi loya singkhong chingya kunna mutta lebiriba akogi maruina metei panga naw sin sa sa ba yon kunna moktok tuna orman tu simdi lomai committee na sidege horga ni ayodi pung rani thoi gi bitam pili tim hogi manungda koi office da lakpiduna sendokpa I thau to biragadawni nattaba taragadi gamsida leiba maikiram sing club organization CSO lebiriba mera pai punamakta loina na kan bongjang jangsalaga moi mathakta taw thau thorong sing adu chaba action lakna bagi sem saba tawrgani habasi yasu sumdi ai thong thamja Sanamahi lining Salai Kaksing na Arambai Tengol Kungataru Kaksing unit ka Kusham Naduna Kaksing Kerching Kenaching Haina Kangnaba Ibudho Kamlang Bana Ihan Hana Yotchung Yotsa Taukiba Irelda Iruptuna Nongkang Ihan Baga Loinana Mitop Sing Halan Kinanaba Tony Thoram Pangtokre Achamba Thoram Madugambari Lenana Salai Kaksing Luching Purel Mangangsa Rajena Fongdok Kibada Ngasi Waxing no Muchanba Yellowme Aikogi Kum Hoban Numit Asina Lakpada Kanglei Miam Mikap Toktuna Aikoina Aikogi Ipa Ipu Singi Lining Liklam Hangatna Yengduna Inat Lining da Hanjinabagi Matam Adu Oiri Mapandagi Sanglatuna Pamba Chalaga Hippa Chali Matagum Sharoi Ngaroigi Saktam Lauduna No Monomagi Sangsilaktuna Iramdam Ifurupu Manganaba Siliba Mapu Natana Mapu Shanabagi Tabak Tobakaya Chataduna Yelhomi Aikoida Landar Liba Mito Mian Chasing Aikoina Tanto Kinanaba Yotpu Sagem Saibagum Saiba Nungbu Tum Tupagum Tuppa Yotning Tau Ibudo Kamlan ba da thongni jabani haiki ngasi gi manipur da tangdu leita ba mitu miyal cha singna phamba chalaga hippa challi haibagum moina landarak liba pocha singulai punamakta thongni jaraga makhogi mati mayaina nan nongda panthuibi imana khusu tem pairaga saroi ngaroi mayama hoigi bagum atingkong maru sidaba maru ningthongna nungsa pal loduna saroi ngam hoidagiba amu lojinggiba maina ngasigi chingulaida akoina laidai nanjaraga bido bendo chingulai punamakna saroi gi machak oiraba mito mialcha haibadi kuki singsibu lusin binaba hoidok bigina bagidamakta akoina ira thoni asi pangjabadi Wangkem Kendra, Hero Kendra, Amadi, Andro Kendragi, Yaripo, Eriada, Kundaduna, Ladiba, Maitei, Amadi, Maitei, Pangalgi, Club Singi, Apunba Body, Ama Oina, Yaripok, Apunba Love, Yal Koba, Love, Ama Semdana, Ama Toina, Tabak Tominanaba, Wareb Lokre. Yaripoki Eriada Laiba, Club Singi, Oiba, Mifamama, Yaripok, Tulihal, the Laiba, MD, Rafiki, Yumda Pangtoktada, Miami, Wareb, Matungina, Yal Assis Semdana, Love, Asigi, Tomi Singshu Kankre. Lupasigi Pandamdi, Purupki Kenaba Tamdana, Nungsi Shanana, Amana Amagi Mating Pangnaduna, Hanadagi Hena Chechinna Handuna, Amatta Oina Tabak Tominabari. Miyangi Mifamaduda, Yaripoki, Mafam Singdagi, Anti Social Oiba, Kudingbak, Maru Fangna, Mutat Minaba, Purupki, Kenaba Laitana, Mahu Sadagi, Nungsi Shanana, Lakliba Asidagi, Hena Nungsinaduna, Punna Tabak Tominaba, Haibagi, Warep Loki. Lunana Purup Kangluki, Kenaba Tamdaba, Purup Amana. Nungai roidaba wafam social media da fongdok handaba haina warep kya suloki hari. Nauna assembly bulupa sigi convener oina singa kam surjit ko convener oina MD Ashraf Ali Amadi Mutum Jiten secretary oina SM Riyadjuddin Saha treasurer oina Ananda Laishramni hari. Poetry collection Matamgi Saring 37 Haiba Sairing Lyric Asigi Aiba Tingnam Pershuram da Saiti Academy Yuva Puraskar Award Lisingani Kungahumdoi in Manipuri language Piragani.
Ministry of Culture Government of India gi makhada award asi Kolkata gi Rabindra Sadan Auditorium Horasim Levedev Saranida ngasi January tang taraga nithoida pangthokadaba thoram amada khusinagani hairi. Indian Army de yauriba Maitai amadi Kuki security personnel sing nungaina daba karisu leite haina General Mukesh Pandey na phongdokre. Manipur da tholiba kangluf anigi irang asibu loisinduna ing tapalamdam ama oinanaba Indian Army amadi Assam Rifles na state administration ya punna thabak paikhat leptri. Miyamna ningsinggadabadi hariba Indian Army amadi Assam Rifles da Maitai amasung Kuki gi miyoi kya security personnel sing oina thabak tominari. Makhoi loinamak tumba chaba khudingmak nungsi sanana leiminaduna masagi mathau pangthokli haina Chief of Army Staff General Manoj Pandey na phongdokre. Lailing sinduna Ayodhya da Ram gi mandir Sangabagi Achoba Thoramda Yauroi Haina Purigi Sankar Acharyana phongdokre. Thorambaduda Infam Thokpa Kanglon Singh Ningtina Ngakpo Ude Amasung Baduda Politics Yawi Hairaduna Mahakna Lebak Pumbara Ngainariba Achoba Thoram Aduda Sharuk Yararoi Haina phongdokre. Maldives ki maru oiba wathok mafanagi khut thingjilbagi thodok aikhoina akan mamong da oppose tawi amasung ithat leiba adugi sovereignty amasung independence saugat e haina ngasi sainana phongdokre. Maldives ki President Mohammad Muizuna Mahaki Saina da chatpa khongsat loisin khibaga loinana Beijing na wafamasi phongdokhibani. China gi luchingba singa wari shanaba loibaga issue tawkhiba apunba statement amana haribadi leibak anina makhoi gi maru oiba interesting safeguard tongnanaba honabada natana amana amabu makhatana saugatpagi wafam yanare haina suphongdoki. Samaram Football Club na sinduna mamang thagi kunga taruktagi Samaram Playground da team kunga humdoina group nipan thokna khaidoktuna satharakiba second KMB Samaram Trophy lisingani kunga humdoi kunga mari KMB Memorial Under 15 9-a-side football tournament ki final Noir FC Shora amadi Sangayumpham FC anina sanaragani. Tournament nasigi semi-final match singda ngasi Nur FC Shora amadi Sangayumpham FC na makhoi gi lamba oikiba team singbu maithiba piramlaga final sangkhibani. Ngasigi ahanba match da Sangayumpham FC na Sangai FC angthabu goal ama shinoda maithiba piki. Linga manaba team manigi match aduda Sangayumpham FC gi amatangairaba maipakpagi goal adu match ki minute taragani panda jersey number 8 MD Nasir Hassan Nasan kibani. Ani suba semi final match da Nur FC Shorana Mahaki lamba oikiba DKY FC Sangayumphambu yamna laksana goal mari amada maithiba piki. Nur FC gi goal singadu match ki kun suba minute da jersey number 10 Nawasna aduga lemhauriba goal ahum aduna jersey number 18 Soeb na match ki kunga manga kunga taret amadi nifu suba minute sanki. DKY FC Sangayumpham gi amatangairaba goal adu match ki taret suba minute jersey number 11 Akil na sankibani. Hauji loisilakpada maroi pau sing amana pijari. Congress Party ki luchingba Khargena Bharat Jodo ne yatra ki khongsat khongjom dagi lamtharagani. Mori ki tungan from single lady by stat force sing the bomb amadi numai kapsin duna attack tawgi thabak left na satharagli loina na mori ki kondong lairembi manakta leiba CDO ki post up kuki kulai pai bisina sniper sijina duna numai round of kapsin lakre hairi. Amade Swami Vivekananda gi samaga humpuga mathoi suba mapok numit ka mari leinana ngasi National Youth Day Manipur University gi Department of Physical Education and Sport Science ta palan tokrai.
ngasigidamuktani matangsida Mami TV Prime Time News sing pivolution jari meeting tabirbo kwai punampu Amarjit Thokchomna amukana khurumjari.